चाही तरेट खुनताकपा एंग्लो मणिपुरी वारना चिंबा मंगलम चटकी थौदोक कयादा अखोई मसेल मोट मानदबदगी नंखिबा अवाबा कया नैनदुना लाक्लबसु मदुगा चप मानबा थवोंग चथरकपा असि ख्वाइदगी लाइबक थिबनि हाइना कोकोमीगी कोऑर्डिनेटर थोकचोम समरेंद्रना फोंगदोखरे ngarang lampel patal laiba kokomigi office Laidiba USM gi office mai tharambagi thaudoka mari lainana ngasi kwa kaithel laiba AIMS ki office ta pangthokiba paugi mifam amada mahakna wafam asi phongdokhibani Somarendra na hai mamang chehi gi me ahum dagi Manipur da thokliba lan asiga mari lainana Manipur kaiba yaroi haiduna amato oina lan thengnari ngai cheraka sida khanghodana aikoi masel gi marakta thoganingda ba thaudo kaya thoktuna yanada bagi mawong kaya urakliba asi live thibani India lenga ki geopolitics amadi kuki narco terrorist singna chatharakliba lan mai pak taba yade haiduna changsin gadaba matam asida asiguma thodok asi makha tana thoktana ba puna honaminasi ngarang bom pokhai bagi thodok ta mahairoi ama laikidabagi thawong amadi kokomi gi office yamwa tongan ba office kya mai tha ki ba thawong adu kokomina akan ba mawong da condemn tawe ngarang mai chak padu da yaw ki ba kokomi gi documents sing adu khwaidagi atang mo document ngaktene irang asigi manung da thoki ba thodok wathok sing khakta natana intellectual amadi legal expert singa kokomi ga puna Tatarakiba Tabak Toronkia document kaya ama may jak pa doon yaw kre haina mahak na makataki. Kamay to di masih ko ngak ko ngam gani haina koy apun mga sakta mama tungan ba koy ki maki khudimati luk khudimang magi oi ba tungan ba lalong kaya siriji kaya secondary madu tangai khadan to de ya ngak ni to koy dingjen manana thok to mina ba yamna ma thok tai tungan luk singa tungan magi de magi oi ba strategy da sangil agasu akhoi taliba Pantung gol di cakap nak beringat masih koi pun cengken minum sama nak hai bawa pam kokomi saya ti tanjake kokomi man pumiam tak hana ki laut tu lai koi tungan ba koi ki mayam tol khong krim koi cakap tu lai koi tu mayam sokoi piri hoisho koi pun lating ni ba koi unity lai ba koi mesin si amaga nusina tu ba si thaduk naga koi lana si kena muthok tai